Chaokhatpa Manipur ama Sembada ing tappa Shanti Leiba Lamdam ama Hanna Semba Tangaiphade haina BJP na Chaokhatpa NPF ki Mirep Zimik na phongdokre. Manipur da leiriba tongan jati singi marakta amaga gi marakta dialogue amadi ikai khumnaraba matamdata lamdam masida ing tappa Shanti Leiba Chaokhatpa leipak ama oiba ngamgani haina BJP ga mapang oina chatminariba NPF ki Outer Manipur Parliamentary Constituency ki Mirep Zimik na phongdokre. Chandel district ki Laipung Tampak pangthokpa Lok Sabha election ga mari leinaba mifam amada wa ngangnaduna Zimik na Manipur da tholiba irang asina maram oiduna Manipur da leiriba jati pumnamak chap manana awaba mayoknari. Manipur government amadi CSO singna irang asi loisinanaba honariba asida aikhoi khwai pumnamaksu amato oina punsinduna irang asi loisinanaba honaminaba mathau tai hainasu phongdoki hairi. Chandel district ki Laipung Tampak pangthokkiba Lok Sabha election ga mari leinaba mifam aduda Nagaland gi Deputy Chief Minister Y Paton, Higher Education amadi Tourism Minister Temzen Ima Along, NPF Manipur State Unit President Minister Awangbau Nyumai, BJP MLA SS Olis, NPP MLA Janghemnung Panmai na chingba masak nairaba party luchingba kayasu saruk yakhi hairi.